Mujing tabiru khoi puno po image TV ni taram na okcha bagal loina Rajesh Kumar na khurumjari ngasigi maru oiba pauda Love Your Eyes Kids haiba thimda kunmarak suba World Sight Day 2024 thoram pangthokre Manipur na ahan boy na sindana East Zone Inter University Tournament 2024-25 pangthok nanaba sem sare haina Professor Usha S. Nair na phongdorokni tha taratret helaba irang sinamaram oiraga Manipur da pokning wakhal gi laina na naba migi masing yamna hengatpa thengnare haina Dr. R.K. Lenin na phongdokre loinana India amasung China na line of control da ungkhatnaba thoktanaba makoi gi lanmishing Eastern Ladakh tagi lauthoknaba loire hai Apungoi pau lobirasi Love Your Eyes Kichaiba Timda Kunmaraksba World Sight Day 2024 gi tharum ngasi Chingmairong da leiba Classic Grande gi Imperial Hall da pangthokre Lambi da chatliba miyamna road side te yonba anok uppagi hainabi thadoksi maduna ngaihaki oina farabasu yoliba anok aduga lens sanram drabadi hena khudong thiba nangbayai haina Health and Family Welfare Minister Dr. Sapam Ranjan na phondokre National Program for Control of Blindness and Visual Impairment National Health Mission amadi Directorate of Health Services Manipur na sinduna pangthok khiba thoram aduda Health and Family Welfare Minister Dr. Sapam Ranjan Health Department ge Special Secretary Hongyo Worsang Health Services Manipur Government of Manipur gi Director Dr. O Sanahanbi amadi State Mission Director Dr. M. Dinesh na mathang sina Chief Guest President amadi Guest of Honor oina saruk yaki Thormadugi Chief Guest ki warol pirduna Dr. Sapam Ranjan na makhata na phongdorokpada lamdam masida leiba miyamna mit nungaitri haiduna road side te yonba ano uppagi hainabi ama lakliba si thadoksi ningthina check tawduna anok hapna ngaihaki oina farabasu yoliba anok aduga lens sanam drabadi hena khudong thiba nangbayai loinana hojiki matamda angang singna mobile phone paibagi chang wangkhalakpa amadi mama apa oiba singna su macha singda mobile phone hekta pisinba asina mit cholakpagi chang wangkhalakpagi maram ama oiri pigliba angang singna mobile sinaba thingnanaba hotnabada sanapam piduna sanahanba mathau tai haina su phondokhi outdoor activity ki platform hazana thamaga satri jinu yawun nui jinu tawja na ngasi satri jinu zaina ngasi tinbini ba mayam se appeal tawjiling badi akoi ki screen time je yes mobile ji kaso keno tawba mut pi ari do podamani it's a technology akoi advancing technology ni adu behind ma ke screen time ji keno tawda ma man di mobile yen or tv yen or ga mobile si Sports Authority of India Sai Northeast Regional Center NERC amadi National Center of Excellence na punna kusamnaduna tagel leiba Sai Complex Fit India Swasthya Freedom Run 5.0 gi thoram pangthokre thoram aduda Laisram Samritya Assistant Director Khelo India Sai NRC Imphal Shivam Yadav Assistant Director Coaching and Infrastructure Sai NERC Imphal Langjing L Maring Assistant Director Sai NERC Imphal amadi atai staff sing yauna mafam adugi sanor kaya ga loinana hakchang bu fit oina thamnanaba hotnabada nomagi manungda minute kuntra exercise tawgani haiba wasak lominakhi amadi hariba freedom run adu athletic ground dagi horga Sai complex asigi man get forward chenki amadi International Wushu Federation na voting tawduna malemgi oina khankraba world's best sanda player of the year gi title panglakrabi Naurem Roshibina bu opagi thoram amsu pangthoki thoram aduga mari leinana Assistant Director Laisam Samritya na phongdorokpada mipung khuding makna haksang fit oina thamnanabagi khongthang ama oina nomagi manongda minute kuntra gi oiba exercise tawwa tangai fade haiba paujel amaga loinana ngasi thoram asi pangthokpani haike
staff members, family, friends invite tarwa tawjabani aduda participate tawbire so koigi message ama thamjabadi akhoi fit india page am logjai aduda tawise koina every day 30 minutes ki fitness participate tawbadang natana koina self assessment ama tawjab haita adugi da tawbiu aduga as well as koigi near and dear family members neighbors to impress tawba sigi message ani de thamjab National Sports University and HU Manipur Ahan Boina Sinduna East Zone Inter University Tournament 2024-25 Pangthok Nanaba Sem Sari Haina NSU BC Professor Usa S Nairna Pongdor League Hiram Masiga Mari Lena Nangasi Kuman Lampak Labor NSU Administration Block Conference Hall the Pangthok Popawim from Amada NSU BC Professor Usa S Nairna Makatarduna Hi NSU na Sinduna Ahan Boina November Amadi Tara Fawa Pangthok Kadoriba Women's Football Amadi Men's Badminton Tournament Asida Lamdam Asigi Miyamna Sazok Pinabiu Amadi Sanaroi Singh Asibo Poning Thogatpiu Pangthok Kadoriba Women's Football Tournament Asi November Amadagi Mga Fawa Chatagani Masigi Matung November Taruktagi Tara Fawuna Men's Badminton Tournament Kuman Lampak Man Stadium RCC Ground Amadi Kuman Lampaki Indoor Hall Pangthokani Women's Football Tournament Asida University Contragi Sanaroi Amadi Men's Badminton Tournament Dana University Humpugi Sanaroi Saru Yagadori Sanaroi Singh Pokning Thawattuna East Zone Inter University Tournament Pangthok Lingai Manungda Pamdaba Thodok Singh Thon Bidanaba Mahakna Appeal Taukibaga Loinana Walakpa Chahida Masana Kya Hapsinduna Tournament Asi Pangthok Nanaba Thorang Togani Hairaba Tournament Asida Ahanba Dage Mari Suba Fawa Tarakaba Mahiro Singh Khangatuna All India Inter University Tournament Saruk Yagani Pondoki Student athletes to compete. We are excited to facilitate this gathering of talent and to foster spirit of competitive sportsmanship within the university sports community. National Sports University warmly invites sports fans, students and supporters to join us in witnessing this landmark event. Together let us cheer on these exceptional young athletes as they showcase their skill, determination and unified power of sports. Manipur Maitegi Oibaningol Sako was Yamatang Topaningol Sing Oiba Thoramni Maramasina Manipur Irang Sigi Kanbiduna Dakina Hidanaba Lagao Sanaba Amadi Diwali the Bombulana Singh Bathabi Danaba International Peace and Social Advancement IPSA Jiribam Bransky Makedagi Appeal Torli IPSA Jiribam Bransky Publicity Secretary Nathador Pochur Amna Palibadi Jiribam District Oinadi Irang Asinamaram Oirga District Asida Kunda Minariba Jati Purup Kunimagna Lagao Kawada Ating Batamle Masida Kanagumana Ating Basigi Mayok the Sanaram Batargadi Madu the Torkpa Apafataki Diet Kurimak Masama San Puzigadabni Hanasu Kangalakli COVID-19 की पैंडेमिक की अकीब लोरकपदा स्टेट असिदा अमुक थोकलिबा थातरा ट्रेड हेलबा इरांग असिना मरम ओरगा मणिपुर दा पुनिंग वखल की नैना नारबा मिगी मसिंग यामना हेंगतप थेंगनरि हाइना रिम्स की साइकियाट्रिक डिपार्टमेंट की प्रोफेसर डॉक्टर आर.के. लेनिन ना फोंडोख्रे वाफमसी रिम्स की कॉलेज ऑफ नर्सिंग ना सिंदुरा रिम्स की जनरल ओपीडी कॉम्प्लेक्स दा पांगथोकप वर्ल्ड मेंटल हेल्थ मंथ की थरम गमरी लेना डॉक्टर लेनिन ना फोंडोखिबनी Thorum Aduda Remski Director Professor G. Sunil Kumar, College of Nursing Principal Professor H. Jamuna Amadi, MS Professor and Sanjib Yauna Maruk Oibamui Kayana Saruk Yaki. Thorum Aduda R.K. Lenina Makatarduna State Asida Pokning Wakal Naraba Migi Masing left and Hangat Pasi Apabanati. Maram Asina Miyam Nasu Hek Yaribamakay Asigma Pokning Wakal Gamari Lainaba Anaba Singh Asi Matam Sana Dr. Danabu. Amadi Miyam Sukariumba Isada Poning Wakal Git Waita Ma Lerakpumatam the Dominal Lesson Bagi Mahutta Miyam Gapundana Awaba do Koknaba Hotnabagi Tangai Fadavale Hiki Health Hibase Natraga Mental Illness Mitana Kudingi Ama Hirasiko Adunabane Adubu COVID Ki Matung Aduga Handaki Rangi Matung the day Madudagi Yam Nare Adu Kharat Tabna Naba Sing de Tabing Han Satpadungame
खरा कन्न नाब सिंगना हॉस्पिटल लागा दुमसना थोंगना लई खरा हेना कन्न नाब मी सिंगदे हॉस्पिटलाइज तवी मदुगी स्टेजु यौरफाव मसाना नत्रगा इमुंग मनुंगना मसी पुंगनिंग वाखलगी अनाब नारे हाइबसे खंगदब यावे अखोइना खलमगनी ए Martin Grammar School Kaksingi Kuntaret Suba Annual Sports Meet 2024 Masidagi School Sida Hodokre Hayang Pawan with Ninisa Tagadaba Annual Sports Meet Adu Hodok Pada Martin Grammar School Gi Managing Committee Gi President Marang Them Samu Amadi School Sigi Headmaster Marang Them Maniharna Matang Sina Chief Guest Amadi President Oina Saruk Yaki Annual Sports Meet Adu Mahiroshino Wasak Lauraba Matung Doors Chukatuna Hodoke Manipur ki ahan ba film matam ki Manipur ki director Dev Kumar Bose ki ngasi Sradha Numit ka mai lenana Art and Culture ki Commissioner M. Zoe Yauna lamdamasi film ki lamda saknair ba miui singna maki mafam da hikat lekat tamdune kai kum na utkre Dev Kumar Bose ki mafam da hikat lekat tamdune kai kum na utpagi thoram adu ngasi nongthil Manipur State Film Development Society ki campus to leriba lai oikraba film gi lamda thawak torom singi ningsing khubam da pangthoki torom adu da Art and Culture gi Commissioner Joy Manipur film gi sakna film maker Aribam Syam Sharma MSF DS ki Secretary Sanju Basaspati Mayum film maker Oken Amakcham film for Manipur gi Chairman Laimem Surjakanta sakna film actor Kangabum Tomba sakna actor Yengkhom Roma Khetrimayum Rasina Singbana Laikhidrabagi Mafamda Hai Laikatuna Kaikum Otki Tom Adugi Matunda MSFDS ki preview theater da Matamgi Manipur Kaptuna Miam the Utki Tom Aduga Mai Lenana Lamdam Asigi Saknair film maker Aribam Syam Sharmana Matamgi Manipur film Nambagi Wari Singh Miam the Tambaga Loinana film Asigi director Dev Kumar Bose Pu Singthaki Dev Kumar Bose ki matang da paladuna hai Manipur film gi khongchatta Dev Kumar Bose na lauramba thodang aikhoina kaupam thokte aikhoina mangonda laman ama tolabani lamdam asigi fazaraba tawmil khangba ningthiraba chatnabi sing asi manghandanaba ngasigi mirolna honasi phongdoki Distribution of farmer card and awareness program come exhibition of kiwi gi matangda nongui oiba khana nainabagi thorum ama ngasi Kaishampat Kaisham Lekai de leba community hall da pangthokre Department of Horticulture and Soil Conservation gi mejeng makhada Federation of Civil Society Organizations Fox Manipur Women's Federation amadi Manipur People's Defense Force na sinduna pangthokiba awareness program aduda Federation of Civil Society Organizations Manipur gi President T.H. Manihar Manipur Women's Federation President Khundongbam Sini Manipur People's Defense Force ki President Pabam Bishambo Momagi Project Director Donald Sobam Horticulture gi SMS Dr. R.K. Roshan amadi Progressive Kiwi Farmer Talui gi Ningyai Vasunda President Member Oina Suryaki Thom Adugamai Lenana Fox ki General Secretary A. Punil Kumar na Pongdorok pada Lomi ki card paiba singbu Lomi asengba kawi card pangaga Mioy singi Kisan Credit Card piraba matung mafam gi Oiba Club amamam semduna Farmer Producer Organization natraga company ama semlaga Manipur ki photo watanaba amadi Mipan tangdana hingba ngamnanaba hotnagani hojik iramdam masida lairiba miyamna laikai khak ngakpa natana organization singa khusamnaduna iramdam asi chawkhatpa ngamnanaba thabak thorom sing paikhat minasi India lengakna pitharakpa kanaba sing adu phanghonanaba farmer card paiba darkar tai farmer card asi sananabudaba hojik chu Fox ki district khudingi office Manipur Women's Federation Office amadi MPDF ki battalion unit sing da laktuna card adu sananaba honabiu haiki
ꯄ꯭ꯔꯤ ꯈꯔꯤꯞ ꯑꯃꯁꯨꯡ ꯔꯕꯤꯒꯤ ꯆꯞ ꯆꯥꯕ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯗꯥꯇꯥ ꯑꯃ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯊꯣꯛꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯁꯤꯟꯖꯒꯅꯤ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯪꯒꯤ ꯃꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯁꯨ ꯉꯁꯤ ꯂꯦꯡꯕꯤꯔꯛꯀꯅꯤ ꯃꯈꯣꯏꯒꯁꯨ ꯃꯈꯣꯏꯅ ꯐꯥꯔꯃꯔꯁꯤꯡꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯀꯔꯤ ꯄꯤꯕ ꯌꯥꯏ ꯗꯔꯀꯥꯔ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯣꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯗꯥꯏꯔꯦꯛꯇꯔ ꯗꯣꯅꯥꯜ ꯐꯣꯡꯗꯣꯔꯛꯄꯗ ꯃꯣꯃꯥ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟड ꯁꯣꯏꯜ ꯀꯟꯖꯔꯕꯦꯁꯟꯒꯤ ꯃꯈꯥꯗ ꯂꯩꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯌꯥꯕ ꯄꯥꯏꯈꯠꯂꯤ ꯃꯁꯤꯗ ꯄ꯭ꯔꯣꯗꯛꯁꯟ ꯄ꯭ꯔꯣꯁꯦꯁꯤꯡ ꯃꯥꯔꯀꯦꯇꯤꯡꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯣꯗꯛꯁꯟꯗꯅ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯥꯔꯃꯔ 5,500ꯅ ꯌꯥꯏꯉꯪ ꯎꯃꯣꯔꯣꯛ ꯀꯤꯍꯣꯝ ꯀꯤꯋꯤ ꯄꯦꯁꯟ ꯐ꯭ꯔꯨꯠ ꯆꯥꯍꯥꯎꯅꯆꯤꯡꯕ ꯁꯦꯝꯂꯤ ꯏꯔꯝꯗꯝꯒꯤ ꯄꯣꯠꯊꯣꯛ ꯆꯥꯍꯥꯎꯗ ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯅ ꯐꯪꯂꯤ ꯀꯤꯋꯤ ꯑꯁꯤ ꯑꯏꯪꯕ ꯃꯐꯝꯗꯅ ꯍꯦꯟꯅ ꯆꯥꯅꯩ ꯆꯤꯡꯗꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯍꯧꯏ ꯃꯔꯝ ꯑꯗꯨꯅ ꯃꯃꯜ ꯇꯥꯡꯅ ꯌꯣꯜꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯏꯃꯥꯒꯤ ꯑꯃꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯝꯁꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎꯗ ꯃꯍꯩꯔꯣꯏ ꯂꯨꯞ SSUM-ꯅ Students of the Students haina mingthonba mahai-sangsing yengsinbagi khongchatki manung channa ngasi kumbi sadang upper primary school gi phibam yengsilubada ningba kaingai oiba mawongda leiramle haina lup asigi general secretary Thiam Prakashna nungnangba phongdorokli lup asigi president Soraisam Yaimana lusingduna chatkiba yengsin khongchat aduda mahisang asida class 4 amdi 5 tamliba mahiroi singna mahisang asigi manungda leiba ibadau ising saiba laibungi ahangba afam amada punna mahimasing tamlamki makha taraduna hai mahisang asi classroom masing suna leitaba amari classroom amaga gi marakta nakhal khadaba singna mahiroi singna mahimasing tambada khojangba ngamdri pre nursery dagina class 8 fawba leiba mahisang asida tamliba mahiroi Chatruka tarahumdoi asi ningthina mahai masing tamjananaba mahisang asi ningthina samjin sajin bagi tangai phadaba lei phongdokhi classroom masing yamdana leiriba asi metkhatpagi mathakta mahiroi 35 khudingi oja amamam lehengadabani haiba kanglon watpana watpo oja singsu athuba matamda menkhatnanaba mari leinaba singi pungning singsilakpaka loinana mahisang asida punna mahiroi chatruk hena leiduna mapung faba mahisang ama oibana upper primary school gi thak asidagi high school gi thak ta pukhat pinanabasu bahakna phongdokhi yelthin khongchat asigi manung channa mahiroi lup asigi maikaidagi mahiroi singi mahimasing tambada hena khudong chananaba stationery item mathematic kits first aid kits sana khutnabagi machak sing amadi notebook chingsu kusinakhi lakpada union gi mahut sinjaraka akoina haijaning basi hojik waliba oja sing yaudragadi kanana chhatra singde lamjing gadori bano hariba oja guru sing matik sana hariba school asida thambiyu amadi school asibu chalaina bo honaba matamda leigadoriba magi infrastructure sing building sing ase matik chaba matam ga sunaba mongda thambiyu haiba wafam asi sarkar gi saita akoina taksinjari thank you Surachan Higher Secondary School ge annual prize distribution ge thoram amang ase school aduda pangthokre thoram aduda BJP Manipur gi president A Sarda CC Higher Secondary School gi principal KS Mamtombi vice principal K Suendra CCN forum gi president Angom Sasingkhai maiteina thoram aduda saruk yakhi ngasigi thoram aduda Mari Lenana CC Higher Secondary School lagi haukiba dermatologist Dr. Salam Bosana Pondo kibada school asigi oza singna Fazana lamjing birak padagi masak thokpa mahi tamduna dermatologist ama oiba phanglak pani Horak liba mahiroi singna oza singbu ikai khumnaba utuna tamningba mahi adu tamhaunanaba hotnaba yamna mathau tai haibo wafam kayasu thamki Kunai ama sembada oza singgi thodang asi yama chawi oza singna lamdam asigi tunglam satki yenglaga mahiroi singbu afaba makhalgi mahi masing pinanaba hotnama mathau tai
Karigumba Pihodrabadi Kunai Asi Awafam the Tagani Haina John Tugi Journal Education Officer M. Prem Chandran Pondokre Srivan Higher Secondary School Luang Singbam Sinduna Science and Technology for Sustainable Future High Batim the Multidisciplinary School Exhibition Githorm Ama Nasi School Asida Pangtok Kibada Athu Mutunglan Oina Saruk Yakiwa M. Prem Chandran High Ozagi Sinpam Asi Yamna Singthaningai ni Makoigi Taudang Asi Yamik Oiva Sinpam Amani Karigumba Oza Singna Apaba Education Piu Davatarabadi Tung the Horakadoriba Mirol the Soidana Wahogani Matam Ama Soy Kibana Nasi Aikoi Mayam Awa Mayok Naduna Lady Mahak Namakata High School Asina Nasi Pangtok Liba Exhibition Asina Mahiro Singda Makoigi Masada Ladiba Skill Sing Amadi Wakalok Sing Kaya Hengat Hanba Ngamgani Masi Yamna Faba Kongtang Amani Platform Asidagi State Level Amadi National Level Gita Power Yoba Ngamgadarubani Fondoki Makoigi Lajariba talents in Jet, Masi, worldwide when the Kamandana, Makoigi Masigi, Lariba, human population, the Yam, Kana Bapiba, Tobok Torum, wherever the Madu Leva Mayam, Pudimana, all the Lariba Leva Mayam, Pudimana, except of the Tanzakumapi, Aduna, Masigumba, multidisciplinary exhibition, school level of Pankopose, Masi, human welfare, the Magam, upon the Tokomani, I don't know, my concept. Thorum Aduga Marilina Thoromapu Oina Saru Yakiba Srivan Higher Secondary School Luang Samangi Principal I Usaranin High Lengang School Sing the Apo Makalgi Technology Piduna Angang Singbu Anawa Makalgi Mahi Masing Pina Nabhonari Lengaki School the Labor Oza Sing na Niktina Angang Singbu Takpita Mirabadi Mapung Fana Mai Park Pangamgani Oza Sing na Angang Singbu Mahaki Pokchaba Masamak ni Kalaga Mahi Masing Takpita Mirabadi Apaba Kunai Ama Oiba ngamgani ngasi pangthokliba exhibition asi maru oiba pandamdi angang singi uthokpa ngamdana leiba haithoi singthoiba sing adu uthokpa ngamnanabgi damakni school asida pangthokkiba puthokkiba mahiroi sing national gi thak yaukibasu yaukre oza ama oina tungi yumbir oigadriba mahiroi singbu ningthina takpi tambiduna Tinjang Kajang Dabakunai Ama Oinanaba Angamatakta Honakigani Haiki. Thermadu the School Management Committee member NG Upendrona Akanaba Mitunglen Oina Saru Yakibaga Loinana Maru Oiba Mirikaya Amadi Tongan Tongan School Sing the Gilakpa Mahiru Kiasu Saru Yaki. Porom Patalaiba Diabetic Hospital and Research Institute Pu Mahiroi Loop Desamna. Yumpham Yaudaba Maral Kia Sizinduna Ngasi Dagi Thong Lolu Haina Aiba Cherol Piram Liba Adu Look Asina Abu Hanna Kanabiu Hospital Asigi Register Tawa NGO Amana Chalaiba Amani Naturopathy Matang Diabetic Patients Singbu Layeng Jaba Hospital Amani Haina Hospital Asigi MD Dr. M. Dhanabina Pangturokli Hiramasiga Mai Lenana Ngasi Hospital Asida Pangtopo Paugi Singa Unava Amada Managing Director Dr. Dhanabi Namakha Taraduna Hospital Asida Naturopathy Matengna Ngasi Fawada Miyoi Lising Ahum Hena Mai Park na Layeng Kre Loinana Hojik World Class Ki Anova Medicine Sing Pankatuna Diabetic Ki Laina Asibo Tengnanaba Hotnariba Hospital Amani Asigmo Matam Asida Desam da Kanaguma Miyoi Krana Lana Lau Pau Pisinduna Hospital Asibo Register Tawdaba Amadi Health Department Ki Makada Leiba Oina Uraga Hospital Asibo Thonglolu Haidana Ngasi Laklamba Adu Maram Sade Hospital Asidi Ayush Department Ki Makada Leigadaba Hospital Ni Maram Asina Look Asina Hiram Asida Karakupthana Thigatuna Asengba Adu Khangna Thawak Tawbiu Loinana Hospital Asida Desam Ki Thongi Singna Laktuna Hospital Thong Lona Naba Khangalamba Asiga Mari Leinana Mahaki Maikai Dagisu Porompat PS da complain Amasu Taure Haiki Istaben PB Gano Hypose, Hijagaduga, Amaron the Murray start of the Haiki, Tres Amaki Makada, I could host and see Rentobone. Tres to Maming di Netaji Subachandra Boss Hosen Misala. Tres Gide Star number 5 2024.
हाइरिबा ट्रस्ट सिंग मकाद आइकोन एमएल ऑब्जेक्ट यावरी करी यावी आइकोन ओपन टू ओपन एस्टैब्लिश डायबिटीज हॉस्पिटल वाटर थेरेपी ट्रीटमेंट सेंटर एंड अदर आइकोन की नेचर मरी ले लो मायाम आइकोन ट्रस्ट की रेस्टा तो कन एमएल ऑब्जेक्ट यावरी MLA Mr. Singhi Khangasanaba contractor Sing the bill Taduk Laga, Michang Sangalajadaba, Singi bill Pazinduna, Tambagi Thong, Yaning Day, Atubada, Bill Tadopu Haina, Old Manipur Contractor Association, Puramgi Contractors Sing the Wakarim from Satakre. Nasi Kuya Thong the Labor PWD Loshangi Mamang, the Satakiba Wakarim from Adudab, Sarukya Kiwa Hills and Plain Contractors Association. President KSS Rajan na Pongdoro Kibada Chokhat Thorangi Tabak Singda Lenga na Mui Karakaki Oina Lepa Manba Mongda Chatharakpa Asi Live Tibani Contractors Singi Pangpam Topa Bill Pitok Pidanaba Documents Sing Pichin Krabasu Tabak Oina Otto Pidre Hokiba Assembly Mipamgi Budget Session the PWD Oina Lupa Crore Lising Amaga Chamapan Humbrani Pangi Senpam Hapki Sepam Sing Asi Contractors Singi Liability ni Haiba Nate Adumapu Pifam Tokpa Senpam Pitopu Haibada Matam Sana Bill Process Tobirak Tavani Madugi Mahutta MLA Mr. Singi Crore Ani Hena Pitokani Haina Bill Pibagi Tabak Chatakre Icham Samna Contractor Singi Bill gi file the PWD office Tagi Habi Rabasu Marilay number department singna Neom Sumna file process Taudabana Lakadar Waningal Sako Wasi Nangloi Dore Loinana Misang Lejataba Singi file Pazilaga Tamduna Misang Mikai Nai Batong Chata Ningde Bill Hana Tagalak Pasingi Han Akon Yang Narga Bill process Taubiduna Bill Pitopiu Haina Pondoki Chop Madana Kasum Pangunava, Haida Pultovi, Adumba, Syrian protest, Adu, Hundred of the Thai and Pasi, Kamba and Tibat, Canadian, the Pasali, Semitokra, Pandoka, Yadu, Mayami, Chop Madana Pangunava, Atuma to the Taduki, the government of Sumba, Apology, Adu Syrian protest, I have to proceed. Ipumpat Lai Pamlen kan belup na sinduna ngasi kurai konsum laikai Jingjoy bi lerekta ipum mapal ring road lakpa yaninde haidana wakan from Chatakre wakan from aduda no irrational planning divert alignment of ring road save water body amadi be sensible save water body haina thaba placard kaya su sinna kibaga loinana mifam aduda saruk yakiba ipumpat laifamlen kanbaluk ki president hizam rai kumar na phongdoro kibada manipur lengak na miyam gi aipana bakhanduna paikat liba ring road chabagi thabak asi yamna phaba thabak ni adum oinabak ipumpat hairiba pham asi aikhogi yamna Maru Oiba, Lipamden Amo Oibatanatana, Mafam Asigi, Manak Nakpada Kundari, Musing na Pat Asigi, Ising Sinaduna, Hinglibani, Kumjali Singani, Kunitoi the Sarbeto Kiba from Aduda Ring Road, Sembi Ba Targadi, Hena Fagani, Mafam Aduda Ring Road, Chamber, Tarabadi, Ring Road, Semudari from Sing Adugi, Compensation Pigani, Kibadagi, Compensation Piroidava. Ipumpat asida ring road chembage thabak paikalak liba asi yabangam loi thawai tharabasu pat asi kalamgani haina phongdokhi Wayan ni bra khangde aduguna tanja adu langnaba sinba dawna tawba adugumba thawdo ama waina tawi aduna masigi mifam se madu tawdanaba mafam sida laktanaba hanagi 2012 senghiba natragana ikhoina piba jengi central jengi sajiwa central jengi manakta ahang by Fajaba, Mafamale, I would have you hide an icona. Diverse owner of Hajabani, you know, like where this committee quite Hagasari, I do Mafam City Latin by Machine from Javan. Manipuri Youth Front of Assam, my Fagi, Nipan Subachi, give me Pampantokre. Nasi Manipuri Youth Front of Assam, my Fagi, General Headquarter, Rongpur, Silsarda, my Fagi President, Tangjam Brozen, Mipamapu, Oidna. Haudokiba Nepal Subachi give me from the Maifa GSQ gi Hanato Puramba body resolve Taurabamatunda MYFA Gitsayi Ani Lisingani Kunmari Dagina Kuntaruk Pawgi Oina Anova Executive Body Concrete President Oina Tangjam Brozen Vice President Tampak Mayum Salaudin Secretary General Maibam Sabiruddin Khan Assistant Secretary General Sagapam Hemo
Prabha, Joint Secretary Wahangbam Surendra, Secretary Finance Khangjrakpam Indrajit, Secretary Game and Sports Soram Thoiba, Secretary Information the Imudam Ranjit, Secretary Education Ifam Rahman, Secretary Human Resource Nongzaimayum Haider, Members Seram Premdeep Nasingba Khanki, Chief Advisor Oina Seram Hirajit, Legal Advisor Panjawam Lokanath Amadi Tampak Mayum Rehamudina Advisor Oregani, Nasinauna Kalaba Executive Body 2024-25 the Pangtokadoba Calendar Work Warep Oina Loki Bada 29 August Asi Maifagi Oina Sahi Kudingi Imalon Kanmanawit Haina Thoram Pangtokpa Loyana Assam the Joina Kundariba Amadi CSO Singna Numit Asi Assam Assembly na Manipuri Loan Book Associate Official Loan Oina Bill Pass Tokiba Numit Asibo Imalol Kanmanawit Haina Thoram Pangtok Pinanaba Appeal Toki Sahi Kuding Maifana Pangtok Pagum Ningol Sakoba Thoram Pangtok Lagani Maifana Chinduna Chahigi Sports ki thoram pangthokpa Chandrapur Kasarda Manipur Lebigi mitam yungadoba asida Maifana mapung fana sogot pahaina warep naki Line of Actual Control LSCda umkhatnaba thoktanaba amadi line ngak senbagi thabak tawgi matangda yanakibadagi India amasung China na makoi lanmi sing Eastern Ladakh ki Demchok amasung Demsang dagi lauthok nabat loire hari 2020 ki April hogalakpada nakal anina temporary post set tents amasung atai structure kaya sagatnaduna mayokna lainabagi matam ama laikibani numit kharani gi mamangda ungkhatnaba tawdanaba patrolling ingna tawbuda lebak anina yanaba ama purakpadagi Demchok amadi Depsang dagi Ladmin Singh Lokthok Nakibani Hari Diwali Manung the Delhi the Babulana Singh Bathava Firecracker Sinaba Ating Bathambaga Mari Lainana Delhi gi Hanagi Chief Minister Arvind Kejriwal na Paumi Singhi Kutang da Miyam the Pausel Pirna Hai Kibada Ating Bathamliba Si Dharmagi Oiba Thabak Thorom Singha Mari Lainade Miyam gi Haksel Ngak Senanabani Diwali Kumai Asi Maigi Kumai ni Adubu Firecrackers Singh na Thohanba Pollution na Ona Tainabada Fattaba Fall Kaya Piri Festival Asigi Nungi Oiba Wan Thokti Mangal Sandokpani Maiku Nati Supreme Court High Court na Fawa Fireworks da Thohan Liba Pollution Asigi Matang da Firecrackers Sin na Danarba High Krabani Pollution Thoklabadi Ekoigi Angang Sing da Hena Kudong Tiba Oigani Mipum Kudingi Ponsi Asi Yamna Maru Oibani Diwali Mangalgi Kumhaini Firecrackers ki Nate Haiki Spain gi Nopok Thangba Venetia region da Isau Thokpati Yamdrabal Mio Yankai Mathoi Laikidri Haina authorities na Fongdoki regional President Carlos Mazon na Makata na Fongdoki wada emergency service mafam aduda yokshinba ngamdabagi maram suoi oithoktaba haibadu oibadagini Valencia gi town ama oiba hotel gi mayor Ricardo Gabaldo nasu haikibada mahaki punsi khwaidagi phattaba numit oire langda thuraba usigumna ekhoi oire lambi da car sing amasung trace container tawdun leiri meter ahum yona ising thumli leptana haithariba nongna car kaya su chenthakre highway sing rail line sing thumjin kibadagi service tawngam handre Town kaya su isingna thumjan kre isingna jenthak chidanaba miyoi kaya na u kaduna lainaki hairi chanabagi pau Manipur University Kanchipur gi mejek makhada kha Manipur College Kakching na sinduna chatariba A Pratap Singh Memorial Manipur University Inter College Football M Tournament 2024-25 the kha Manipur College Kakching amadi Kakching Kuno College final sangkre Nasi KMC playground sana kiba semi final match andigi ahan ground the Kakching
Kha Manipur College Kaksingna NB College bu penalty shoot out panjal mari anida maithi bapiki amadi ani suba ground na Kaksing Kunau College amadi Kamakhya Pemton College anina sanabada apibu matamda panjal chanaduna thoinaba ngamdabadagi penalty kaunabada Kaksing Kunau College na Kamakhya Pemton College bu panjal manga ahumda maithi bapiki bani Operation Sadbhavana ki makhada Indian Army na sinduna chatharakpa Wushu Championship 2024 ki second edition ngasi loishin kre tha sigi hokhi batang kuntaruki Bishnupur district ki Pochangwam Nachauda chatharakkiba Championship loishin bagi thoramda Red Shield Division ki General Officer Commanding na Indian Army ki senior officer sing amadi atai saknaraba mioi kaya su saruk yaki Championship asida senior women's 40 kg da chawbana gold mayana silver amadi Mariamna bronze funky senior boys 65 kg da Arnolder Happy na gold Haisnam Thomas na silver amadi Laishram Mani Matumna bronze funky junior boys 52 kg gida Robinson na gold Khwarakpam Justice na silver amadi Dennis na bronze funky Aroibada Maroy Pau Amuhanna Love Your Eyes Kids Haiba Team the Kudmarak Suba World Side Day 2024 Thoram Pangthokre Manipur na ahan boy na Sinduna its zone inter university tournament 2024-25 Pangthok nanawa Sem Sare Haina Professor Usa S Nair na Phongdorli Hatrat Helab Irang Asinamaram Oerga Manipur da Pukning Wakalgi Laina na Nabami Masing Yam Hengat Pathena Rehaina Dr. R.K. Lenin na Phongdokre Loinana India amasung China na line of actual control da ukhatnaba thoktanaba makoi gi lanmi sing Eastern Ladakh tagi lauthoknaba loire hairi ngasigidamakta di Paodam pijaba matang asida losinjari mejeng tabiraba khwai punopo amuka hanna khurumjari